mayambo ahanba maktada incredible story Manipur gi maikaidigi taramna ukjari ngasisu mayamgi damak horror amadi comedy the best toba Charlie Farm gi movie puduna laksari movie asi 2014 da release tawkibani movie asi da saktam langkiba miyoi kharagi maming pallabada Tony gi saktam da Ken Hodder Natasha gi saktam da Tara Red Charlie gi saktam da Nathan Jones Melanie gi saktam da Alira Jacque Jason gi saktam da Dan Blue gi saktam da Darian Fare adudi mayam movie asigi samlapo wari pandavida movie rom da oina mai onsilasi video asi hodringai gi mamang mayam da karigumba amatanga sengdokcharamgi hantak marak asidi aigi video asi khara tena thagatjaraki maramdi aigi channel asi hojik strike ani leibana maram oiduna strike ama hek chabada channel asi mutkidoribani maram aduna mayamda video sing asi tena lirakpagi damak ngakpi naba hana haijari Fare adudi mayam movie rom do oina mai onsilasi mayam gi marakta aigi channel asibu subscribe tawdriba yauragasu nuksibiduna channel asibu subscribe tawsinbirambasu kawbiganu movie asina horakpada aikhoina yamna tamthiraba killer ama makutta thangsang ama paiduna leiriba asi urami aduga killer asigi makhada basement da couple amasu lottuna leiribani mafam asida makhoiga lakminaba makhoigi marupsingdi killer asina loina hatkre aduna hojikti makhoi ani gi turn amuk jawrae aduna killer asina udanabagi damak makhoi ani mafam asida lottuna leiribani matam asida nupi asidi aduki matik yamna kina kapammi nupa asina nupi adugi machin adu menduna hairi adumaina tawganu thawna leyu karigumba nangna kappagi makhol asi killer asina takhiba taragadi aikhoi anibusu mana soidana hatkigadoribani aduna nang hojik mafam asida tumina adumak lottuna leiramu aina killer asi udringai mapanda lotna chenthokkhige aduga mafam asigi akoibada leiba miyoi singbu yengduna aikhoigi mateng pangbinabagi damak mafam asida kawarke haiduna hairambi asumna hairaba matungda nupa asi basement makha aduda lotna killer asibu udanabagi damak chatlambi adubu laibak thiribadi nupa aduna chatliba adu killer aduna ukhirambi masidagi nupa adugi mangak adu killer aduna kakthatuna mafam asida hatu ami masi pumba uba matamda nupi asisu aduki matik yamna kiraduna masagi thawai asidabu kanjarabadi haiduna mafam asidagi lauduna yamna kanna chelambi adubu magi su laibak thibadi killer aduna phaduna nupi asibusu mafam asida adumak hatokhirami masigi matungda Charlie Farm gi matangda newspaper article singda phongba haurai ngasi fawbada mafam aduda chatkiba miyoi amata mafam khangdana adumak halakhidaba ngaktani mafam adudagi kanagumba miyoi amata bu thoglakhiba yaude aduga makhoigi maramda kananasu kari amata khangba ngamde mangkhiba miyoi sing adugi maramda newspaper da hapakhibasu amata leite asigi matungdagi aikhoida couple amabu ulai nupa asigi maming Jason kawi aduga nupi asigi mamingna Natasha kawi mafam asida Jason gi marup Megsu leirambi Meg amadi Jason makhoi ani mafam amada koiba chatse haiduna plan tawrami matam asida Megna Jason da hairai aikhoina hojik fawba Charlie Farm da chatri karigumba mafam aduda chatlabadi yamna sathiba thogdok kaya amasu thengnagani mafam adu aduki matik yamna sathiba mafam amani mafam aduda ngasi fawba kananasu chatnade aikhoina mafam aduda chatlusi mafam aduda hana mamangda family ama leirambi mafam aduda leiramliba makhoising adu saihing chaba family amani maram asidagi town aduda leiriba miyam aduna imung adugi miyoi pumba loina tumna hatkre maram asidagi hojikti 1000 acre hena chawba mafam adu lamhang oina kana amata changnadabi ihang hangna adumak leiribani aikhoina karigumba mafam aduda camping tawduna leirabadi top toppa nungaiba mahau amadi soidana fangani masi taba matamda Jason nasu Charlie Farm da chatpagi wafam asida yaraklambi Natasha su magi marup Melanie da call tawduna makhoi puna camping tawba chatlusi haiduna hairambi adubu hojik Natasha amadi Melanie makhoi anidi hojik makhoina chatkadoriba asi kadaidano haiba kari amata khangdribani mathangi numita Melanie su makhutta luggage ama paiduna mafam asida laambi Melanie gi bag adu Meg na paiduna Melanie da flat tawba horaklambi Melanie su Meg ki matau asida yamna nungaiba fawrambi masigi matungdagi makhoi jeep amada tawduna makhoigi journey adu chatpa horaklambi makhoina lakpagi lambi asi aduki matik yamna harauta yamna langduna laami numit ta silakpa matamda
ꯃꯈꯣꯏ ꯃꯔꯤ ꯄꯕ ꯑꯃꯗ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯆꯥꯔꯂꯤ ꯐꯥꯔꯝ ꯑꯁꯤꯒꯤ ꯑꯦꯛꯖꯦꯛ ꯂꯣꯀꯦꯁꯟꯁꯨ ꯀꯗꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯨꯔꯤꯕ ꯑꯁꯤ ꯆꯥꯔꯂꯤ ꯐꯥꯔꯝꯒꯤ ꯂꯣꯀꯦꯁꯟ ꯈꯪꯕ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯔꯛꯇ ꯀꯅꯥ ꯑꯃꯠꯇꯕꯨ ꯌꯥꯎꯔꯝꯗꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯆꯥꯔꯂꯤ ꯐꯥꯔꯝꯒꯤ ꯃꯇꯥꯡꯗ ꯍꯪꯕꯗꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯏ ꯀꯧꯕ ꯍꯥꯏꯔꯛꯑꯝꯗꯦ ꯃꯁꯤꯗꯒꯤ ꯃꯦꯛꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯕ꯭ꯂꯨ ꯀꯧꯏ ꯕ꯭ꯂꯨꯒꯤ ꯃꯐꯝꯗ ꯃꯦꯛꯅ ꯆꯥꯔꯂꯤ ꯐꯥꯔꯝꯒꯤ ꯃꯇꯥꯡꯗ ꯍꯪꯉꯝꯃꯤ ꯃꯁꯤ ꯇꯥꯕꯗ ꯕ꯭ꯂꯨꯅ ꯃꯦꯛꯀꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯔꯨꯞ ꯈꯔꯒ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯆꯠꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯐꯝ ꯑꯃꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯈꯟꯒꯅꯨ ꯕ꯭ꯂꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯃꯦꯛ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯗꯕꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯕ꯭ꯂꯨꯒꯤ ꯃꯔꯨꯞ ꯑꯃꯅ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯐꯝ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯉꯁꯤ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇ ꯍꯜꯂꯛꯈꯤꯕ ꯌꯥꯎꯗ꯭ꯔꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯣꯏꯅ ꯃꯥꯡꯈꯤꯕ ꯉꯥꯛꯇꯅꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯦꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯦꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯈꯣꯏꯅ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯃꯐꯝ ꯑꯗꯨ ꯑꯩꯅ ꯍꯥꯟꯅꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯔꯤ ꯄꯨꯝꯕ ꯑꯌꯥꯝꯕꯅ ꯁꯦꯝꯖꯤꯟ ꯁꯥꯖꯟꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯃꯦꯛꯀꯤ ꯊꯧꯁꯥꯗꯕ ꯃꯇꯧ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯦꯛꯀꯤ ꯃꯐꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯆꯥꯔꯂꯤ ꯐꯥꯔꯝꯗ ꯃꯈꯣꯏꯕꯨ ꯑꯁꯤꯕꯅ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯔꯤꯕꯅꯤ ꯑꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯃꯐꯝ ꯑꯃꯗ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤ ꯑꯃꯗ ꯃꯩ ꯊꯥꯒꯠꯇꯨꯅ ꯃꯩ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯇꯥꯁꯥꯅ ꯆꯥꯔꯂꯤ ꯐꯥꯔꯝꯗ ꯆꯠꯄ ꯑꯁꯤ ꯆꯠꯂꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯪꯉꯨꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯐꯕ ꯋꯥ ꯀꯔꯤ ꯑꯃꯠꯇ ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯏꯔꯛꯇ꯭ꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯦꯂꯥꯅꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯄꯥꯝꯃꯤ ꯍꯣꯔꯔ ꯍꯥꯎꯁ ꯑꯗꯨꯗ ꯂꯩꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯀꯔꯝ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨ ꯃꯦꯂꯥꯅꯤꯅꯗꯤ ꯌꯥꯝꯅ ꯈꯪꯅꯤꯡꯉꯝꯃꯤ ꯃꯦꯛꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯩ ꯂꯣꯏꯅ ꯐꯖꯅ ꯈꯪꯏ ꯑꯗꯨꯅ ꯑꯩ ꯅꯈꯣꯏꯗ ꯂꯤꯒꯦ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯑꯩꯉꯣꯟꯗ ꯆꯥꯔꯂꯤ ꯐꯥꯔꯝꯒꯤ ꯃꯔꯝꯗ ꯂꯤꯔꯛꯈꯤꯕꯅꯤ ꯑꯦꯇꯤꯁꯀꯤ ꯃꯇꯝꯗ ꯖꯣꯟ ꯑꯃꯗꯤ ꯃꯦꯔꯤꯗꯦꯠ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯆꯥꯔꯂꯤ ꯀꯧꯕ ꯑꯃꯁꯨ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯕꯨ ꯀꯦꯅꯤꯚꯦꯜ ꯐꯦꯃꯤꯂꯤ ꯍꯥꯏꯗꯨꯅꯁꯨ ꯃꯤꯌꯥꯝꯅ ꯈꯪꯅꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯐꯥꯔꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯇꯨꯅ ꯂꯣꯏꯅ ꯆꯥꯊꯣꯛꯂꯤꯕꯅꯤ ꯖꯣꯟꯅ ꯍꯥꯠꯂꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯅꯨꯄꯤ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯐꯃꯨꯡꯗ ꯄꯨꯟꯁꯤꯟꯗꯨꯅ ꯐꯥꯖꯤꯜꯂꯕ ꯃꯇꯨꯡꯗ ꯖꯣꯟꯅ ꯐꯤꯖꯤꯀꯦꯜ ꯇꯣꯔꯆꯔ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯦꯔꯤꯗꯦꯠꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯁꯥꯗꯣꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯥꯅꯕꯒꯤꯗꯃꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯆꯥꯔꯂꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯐꯨꯗ ꯑꯁꯤ ꯔꯤꯞꯅꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯔꯤꯞ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯆꯥꯔꯂꯤ ꯑꯁꯤ ꯁꯥꯏꯀꯣ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯑꯁꯨꯝꯅ ꯇꯧꯔꯛꯈꯤꯕꯅꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯇꯥꯎꯟ ꯑꯁꯤꯗ ꯃꯐꯝ ꯈꯪꯗꯅ ꯐꯥꯔꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯃꯊꯪ ꯃꯊꯪ ꯃꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯇꯥꯎꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯖꯣꯟꯒꯤ ꯐꯦꯃꯤꯂꯤꯗ ꯆꯤꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯇꯥꯎꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯍꯧꯗꯨꯅ ꯖꯣꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯂꯨꯁꯨ ꯌꯥꯎꯔꯛꯈꯤ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏꯁꯨ ꯂꯣꯏꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯔꯝꯗꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯈꯪꯏ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯀꯦꯅꯤꯚꯦꯜ ꯐꯦꯃꯤꯂꯤ ꯑꯃꯅꯤ ꯑꯗꯨꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯁꯨ ꯌꯥꯝꯅ ꯑꯣꯏ ꯍꯥꯏꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯖꯣꯟꯅꯗꯤ ꯃꯁꯥꯒꯤ ꯃꯔꯥꯟ ꯄꯨꯝꯕ ꯀꯔꯤ ꯑꯃꯠꯇ ꯌꯥꯖꯒꯦ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯒ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯅꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯥꯎꯟꯗꯒꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯕ꯭ꯂꯨꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯖꯣꯟꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯦꯔꯤꯗꯦꯠ ꯃꯊ꯭ꯋꯥꯏꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯃꯅꯤꯡꯊꯣꯝꯂꯣꯝꯗꯒꯤ ꯐꯥꯎꯗꯨꯅ ꯆꯥꯔꯂꯤꯕꯨ ꯄꯨꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯂꯥꯛꯈꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯤ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯦꯔꯤꯗꯦꯠ ꯑꯃꯗꯤ ꯆꯥꯔꯂꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯤꯡꯅ ꯅꯥꯟꯊꯣꯛꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯆꯥꯔꯂꯤ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯊꯥꯖꯅꯩ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ
Natasha masada yamna akiba ama fauraklambi. Natasha kiriba aduda Megna hairei. Aina hairiba sing asidi asengba karisu nate. Mayamna panghaida hainaba wafam amani. Aduna ekhoisu mafam aduda chattuna enjoy taurugadabani. Masidagi Natasha su mafam aduda chatpa asi yaraklambi. Mathangi ayukta Jason magi marup Tony da call taurambi. Aduga Charlie farm da chatpa matamda mateng pangbinabagidamak hairambi. Adubu Tony na Jason gi mafamda nakhoina mafam aduda kaidaunungda chatloidabani. Mafam adu kayamuki changda khudong thiningai oi haiba nang khangdrabra. Mafam aduda chatnabagidamak hotnaruba mi khudingmak afaba karisu oiroi. Aduna nakhoi mafam aduda chattabi yumda halakpana hena fagani hairambi. Adubu Jason adi mafam aduda chatnabagidamak chapjungna leptuna leikre. Maram asidagi Tony na hairiba wa adu Jason na kari amata tadabi. Tony gi mafamda Charlie farm gi exact location adu mangonda hairaknabagidamak hairambi. Masidagi Tony nasu karisu upai leraroi khalladuna Charlie farm gi exact location adu makhoida hairaklambi. Aduga makhoina mafam aduda chatpa matamda yamna checkshinnabagidamak warning su tauraklambi. Masigi matungdagi makhoi mari yamna wakhan nungaina Charlie farm tamna makhoigi journey adu chatpa hauraklambi. Khara asum chatlaba matungda gate ama lock tawduna leirambi. Haujikti makha tana mafam asidagi makhoigi gari asidi thaujinduna chatpadi yararoi. Aduna makhongna oina makhoigi journey asi makha tana chatpa hauraami. Kilometer 10 muk makhongna laklaba matungda makhoina Charlie farm adu yauraklambi. Mafam asida leiramliba farm asi matam sangna kuina mi leinadraba oibana phibam yamna soammi. Adubu makhoisingdi yum asi uba matamda aduki matik yamna haraurambi. Masidagi yamna thuna yum aduda changlaklambi. Mafam adugi akoiba aduda makhoina asum yangakpa matamda mafam adugi akoiba adu phibam yamna chadaba mawong amadasu leirami. Yum adugi manungda asum makhatana changakpa matamda lok tawduna leiba room amasu thengnarambi. Adubu Megna mafam aduda londuna leiriba thong adu fakairambi. Aduga makhoi loina manung aduda changlaklambi. Mafam aduda Charlie na piklingaida sanarambagi amotpa Teddy masa amasu taaduna leirambi. Masi uba matamda Melanie yamna pamlambi. Masidagi mana khungkattuna magi oirage haiduna khalambi. Melanie na tawriba asida Natasha nadi adumna tawganu haiduna hairambi. Maramdi mafam asida leiramliba posaising kari amata sokanu. Kari na aphavano kari na fattabano haiba makhoina kari amata khangde. Adubu Melanie nadi karisu thawasadabi Teddy adu adumak magi bag manungda hapchinkhre. Jason na room amagi manungda changa ami. Mana hojik changlakliba room asigi wall dasu I kaya ama taiduna leirambi. Mafam asida Ibar kauba nupi masa ama yamna tamthina torture tawkhribani. Matang asida aikhoida pasta amu ulaklambi. Town aduda leiriba miyoising aduna yum adugi manungda changaktuna check tawrakpa matamda angakpa akibagi mawong oiraba masak kaya marom amu urambi. Nupi masagi masada tangkai kaktattuna taaduna leiriba asisu urambi. Aduga atopa nakanda miyoi kaya amagi asiba hakchangsu machet machet taaduna leiriba asi town adudagi lakliba makhoising aduna loina urambi. Asigi matungdagi town aduda leiriba miyamna Meredith amadi Charlie bu thiba hauraklambi. Aduga Meredith pu mafam amadagi farambi. Mafam asida Charlie di Meredith ka punna leiramdre. Maramdi Meredith na Charlie bu hanadagi mafam amada kana amata udanabagi damak lolhanduna thamkrabani. Town adudagi lakliba khoisaunaraba miyam aduna Meredith pusu mafam aduda yamna tamthina hato ambi. Masi pumba asi marum amadagi Charlie na di lotna tumina adumak mathamoi sokna yengduna leiribani. Kanana bu nungaigadi magi hek mamangda magi apokpi mama hato khribani. Wari asi Megna lakminariba makhoi ahumgi mafamda liduna leiribani. Wari asida makhoi ahum nervous chatlami. Adubu matam asida Megna makhoi sing adubu thenge tumuro haiduna magi roomda thajin khirambi. Numidang aduda Melanie Charlie gi Teddy aduga punna tuminnaduna leirambi. Matam asida magi mamangda yamna wang chauraba nupa amabu leptuna leirambi. Magi mamangda wang chauraba nupa ama leptuna leiriba asi magi wakhandadi Megni haina khalambi. Aduna karisu thawasadabi magi tumningba aduna henmanbana adumak mafam aduda tumthakhirambi. Mathangi numita mafam asida miyoi ani Godol amadi Elisa Charlie farm asida yauraklambi. Aduga makhoising adu unaduna wari sanaba matamda hairei makhoina mafam asida lakliba asi week amagi mamangda makhoigi marup ani mafam khangdana mangkhre.
ꯃꯗꯨꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯃꯔꯨꯞ ꯑꯅꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯎꯈꯤꯕ ꯀꯨꯄꯜ ꯑꯅꯤ ꯑꯗꯨꯅꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯔꯒ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯆꯥꯔꯂꯤ ꯐꯥꯔꯝꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯂꯥꯅꯤꯅ ꯃꯥꯒꯤ ꯕꯦꯒꯇ ꯇꯦꯗꯤ ꯑꯗꯨ ꯌꯥꯎꯕ ꯎꯔꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯊꯤꯔꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯐꯪꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯇꯦꯗꯤ ꯑꯁꯤ ꯁꯣꯏꯗꯅ ꯃꯦꯛꯅ ꯂꯧꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯦꯛꯅ ꯐꯖꯅ ꯃꯦꯂꯥꯅꯤꯒꯤ ꯃꯐꯝꯗ ꯇꯦꯗꯤ ꯑꯗꯨ ꯃꯥꯅ ꯂꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯦꯂꯥꯅꯤ ꯃꯈꯣꯏꯁꯤꯡꯗ ꯍꯥꯏꯔꯛꯏ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯈꯤꯕꯅꯤ, ꯃꯗꯨ ꯑꯩꯅꯗꯤ ꯃꯦꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯇꯦꯗꯤ ꯑꯗꯨ ꯃꯥꯅ ꯁꯣꯏꯗꯅ ꯂꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯊꯥꯖꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯤꯝ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯝꯃꯤ, ꯑꯗꯨꯅ ꯅꯥꯀꯜ ꯑꯃꯃꯝꯗꯒꯤ ꯐꯥꯔꯝ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯅꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯁꯤꯕꯨ ꯊꯧꯔꯛꯂꯤꯕ ꯃꯄꯨꯁꯤꯡꯗꯤ ꯀꯔꯤ ꯑꯃꯠꯇ ꯊꯦꯡꯅꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕꯗꯤ ꯑꯃꯠꯇ ꯐꯥꯎꯔꯝꯗꯦ꯫ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯐꯥꯔꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯈꯔ ꯑꯁꯨꯝ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯦꯛ ꯑꯃꯗꯤ ꯃꯦꯂꯥꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯑꯃꯝꯕ ꯃꯈꯨꯜ ꯑꯃꯕꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯝꯕ ꯃꯈꯨꯜ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯅꯝ ꯑꯃꯁꯨ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯝꯃꯟꯈꯤꯕꯅ ꯀꯔꯤ ꯑꯃꯠꯇꯗꯤ ꯎꯕ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏꯕꯨ ꯂꯣꯠꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯦꯛ ꯑꯃꯗꯤ ꯃꯦꯂꯥꯅꯤ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯄꯥꯠ ꯃꯆꯥ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯥꯠ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯔꯣꯏꯅꯕꯒꯤꯗꯃꯛ ꯀꯨꯝꯃꯛꯑꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯂꯤꯁꯥ ꯑꯃꯗꯤ ꯒꯣꯗꯣꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯋꯦꯌꯔꯍꯥꯎꯁ ꯑꯃꯒꯤ ꯃꯃꯥꯡꯗ ꯁꯤꯡꯖꯪ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯒꯣꯗꯣꯟꯅ ꯁꯤꯡꯖꯪ ꯑꯁꯤꯕꯨ ꯄꯥꯏꯗꯨꯅꯁꯨ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯥꯅꯗꯤ ꯈꯪꯂꯝꯗꯦ ꯍꯧꯖꯤꯛ ꯃꯥꯅ ꯄꯥꯏꯔꯨꯔꯤꯕ ꯁꯤꯡꯖꯪ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕ ꯑꯁꯤ꯫ ꯑꯦꯂꯤꯁꯥꯅ ꯒꯣꯗꯣꯟꯒꯤ ꯃꯐꯝꯗ ꯁꯤꯡꯖꯪ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯊꯅꯝꯃꯣ, ꯑꯗꯨꯒ ꯋꯦꯌꯔꯍꯥꯎꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯀꯔꯤ ꯀꯔꯤꯕꯨ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯗ ꯁꯤꯡꯖꯪ ꯑꯗꯨ ꯊꯅꯝꯗꯨꯅ ꯋꯦꯌꯔꯍꯥꯎꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯋꯦꯌꯔꯍꯥꯎꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯐꯃꯨꯡ ꯑꯃꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯁꯤ ꯆꯥꯔꯂꯤꯅ ꯍꯤꯞꯅꯔꯤꯕ ꯐꯃꯨꯡꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯑꯇꯣꯞꯄ ꯐꯥꯔꯝ ꯑꯁꯤꯗ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯊꯣꯛꯑꯁꯤ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯆꯥꯔꯂꯤꯅ ꯒꯣꯗꯣꯜ ꯑꯗꯨꯕꯨ ꯁꯤꯡꯖꯪꯅ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯑꯦꯂꯤꯁꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯋꯦꯌꯔꯍꯥꯎꯁ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯋꯦꯌꯔꯍꯥꯎꯁ ꯑꯗꯨꯒꯤ ꯀꯣꯔꯅꯔ ꯑꯃꯗ ꯂꯣꯠꯇꯨꯅ ꯃꯊ꯭ꯋꯥꯏꯕꯨ ꯀꯟꯖꯅꯕ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯔꯂꯤꯅ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯗꯨꯅ ꯋꯦꯌꯔꯍꯥꯎꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯆꯥꯔꯂꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯐꯝ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯦꯂꯤꯁꯥꯁꯨ ꯆꯥꯔꯂꯤꯅ ꯎꯗꯅꯕꯒꯤꯗꯃꯛ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯔꯂꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯦꯂꯤꯁꯥꯕꯨ ꯐꯥꯈꯤꯔꯝꯃꯤ꯫ ꯑꯦꯂꯤꯁꯥ ꯃꯇꯝ ꯑꯁꯤꯗ ꯄꯥꯈꯠꯃꯟꯕꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯦꯂꯤꯁꯥꯅ ꯇꯧꯔꯤꯉꯩ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯆꯥꯔꯂꯤꯅ ꯑꯦꯂꯤꯁꯥꯕꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯣꯅꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒꯤ ꯈꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯆꯥꯔꯂꯤ ꯐꯥꯔꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯇꯥꯁꯥ ꯑꯃꯗꯤ ꯖꯦꯁꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯦꯌꯔꯍꯥꯎꯁ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯖꯦꯁꯟ ꯈꯛꯇꯃꯛ ꯋꯦꯌꯔꯍꯥꯎꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯦꯂꯥꯅꯤ ꯑꯃꯗꯤ ꯃꯦꯛ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕ ꯐꯪꯏ꯫ ꯃꯈꯣꯏ ꯑꯅꯤ ꯄꯥꯠ ꯃꯆꯥ ꯑꯗꯨꯗ ꯏꯔꯣꯏꯗꯨꯅ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯦꯂꯥꯅꯤ ꯃꯁꯥꯗ ꯌꯥꯝꯅ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯆꯥꯔꯂꯤ ꯑꯗꯨ ꯃꯈꯨꯠꯇ ꯑꯆꯧꯕ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯃꯦꯂꯥꯅꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯦꯛꯇꯤ ꯃꯁꯥꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯐꯥꯎꯔꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯏꯁꯤꯡꯗꯒꯤ ꯀꯥꯈꯠꯇꯨꯅ ꯆꯥꯔꯂꯤꯒꯤ ꯃꯅꯥꯛꯇ ꯃꯦꯛ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯦꯛꯅ ꯆꯥꯔꯂꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯅꯪ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯑꯉꯥꯎꯕꯅꯣ? ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯦꯂꯥꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯔꯣꯃꯥꯟꯁ ꯇꯧꯔꯤꯉꯩꯗ ꯑꯌꯦꯠꯄ ꯄꯤꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫
Mana asumna fana yamna hairabasu Charlie mawong matawdi kari amata ahongba leiramde adubu khanghaudana yamna thuna Charlie na pairiba thangsang aduna Macki private part adu mafam aduda kakthakhirammi aduga asigi matungda Macki maya adu shagaiduna mafam aduda Mac adubu hatokhirammi masi ubada Melanie aduki matik yamna akiba fawrammi aduga hojik Charlie gi target asi Melanie da amuk oirami Masidagi Melanie mathwaibu kanjanabagi damak part asidagi kakhalakuna yamna kanna senba hauraklambi adubu mana fana kanna senjarabasu Charlie gi makhuttagidi karisu nanthokpa ngamlamde Charlie na mabu yamna thuna faraba matungda Melanie asibu mathakta wangna thangkalaba matungda makhada amuk jaithaduna maikhyat aduda makhut adu thingjanduna maikhyat adu shagaiduna hatokhirambi masigi matung numidangi matamda Tony su Charlie farm asida yauraklambi aduga mana manungda changlaktuna magi marupsing adubu thirakpa matamda mafam asidadi magi marupsing adu kana amatabu leiramde adubu mana asum akoiba aduda yenglakpa matamda walda magi marupsing adugi maming thaduna leirambadi urambi mafam asida Jason Melanie amadi atopa maming kharasu memory oinabagi damak thaduna leiribani mafam asigi akoibada Tony na makhoibu ubra haiduna koyeng yenglabasu kari amatadi uramde nakal amaromda Natasha adu Jason na warehouse amagi manungda changkriba adu thoglakpa ngaiduna leirambi adubu Jason di changkriba adudagi asuk kuiraba fawba mapanda thoglaktabi manungda adumak leikhre asidagi upai letraduna Natasha su hojik warehouse asigi manungda changba tarambi maram asidagi hojik Natasha amamba warehouse asigi manungda mathanda changlaklambi adubu mana mafam asida changlakpa matamdadi Jason di mafam asida leiba uramde asidagi masu masada angakpa fawrambi mana warehouse asigi mapanda thoklaklage haiduna tawwa matamda famung adugi makhadagi Jason gi khonjen yamna tapna taraklambi asidagi Natasha su Jason gi manakta changsinduna Jason da kari tawribano haiduna hanglambi Jason na Natasha bu yamna tumina leinabagi damak hairaklambi aduga mana hairi mafam asida yamna tamthiraba makhutta asauba thangsang paiba misak amabu leire haiduna adubu Natasha nadi Jason na mangonda prank tawribani haiduna khalambi asumna leiringai matam asida Charlie su mafam asida changlaklambi Charlie bu uba matamda Natasha masada yamna akiba fawrambi asidagidi Jason na hairiba adusu thajarambi Charlie gi makhuttagi mathwai kanjanabagi damak makhoi ani mafam asida tumina wa machet amata ngangdabi lottuna leirambi hojik Charlie nasu mafam asida kanagumba kharabu leire haiba samin fangambi maram asidagi mafam asigi akoibada kanabu leiribano haiduna check tawwa horaklambi Charlie na Natasha amadi Jason makhoi anibu udringai mamang mafam asida Tony changlaklambi aduga Tony amadi Charlie makhoi ani funaba horaklambi Charlie amadi Tony makhoi ani na funaringai gi advantage asi lauduna Natasha amadi Jason makhoi ani Charlie gi makhuttagi mafam asidagi yamna thuna chelhauraklambi Charlie gi mafamda Tony na attack tawduna hatoknabagi damak yamna kanna hotnarambi adubu Charlie aduki matik yamna mapangan kanba misak amani aduna Tony na attack tawrakliba adu yamna laina ngaktoklaba matungda mafam asida Tony adu mangaksam adu thangna kakthatuna hatokhirambi tawriba thodok asi karino haiba Jason kari amata gyan taba ngamlamde adubu mana asumna leiringai khanghaudana magi makok adu Charlie na kakthatuna mafam asida hatoklambi aduga Natasha su Charlie gi makhuttagi nanthoknaba yamna kanna hotnajarambi adum oinamak Charlie na mahakpu fakhirambi Natasha na mamit pangthorakpa matamda mahak una saba box amagi manungda hapchinduna leirambi adubu mabu hapchalamliba box asi yamna laina Natasha na thugaiba ngamlambi box asigi manungdagi thoklaklaba matungda mana leiramliba mafam asigi akoiba asi adumak yenglakpa matamda yamna akibagi saktam ngakta urambi mafam asida asiba hakchang kaya amasu magi akoiba asida leirambi aduga mangan khaji khatang phangba mafam amada kairak ama mapanda thoknabagi damak thaduna leiriba asisu mana urambi asidagi Natasha na Charlie bu mafam asida laktringai mafam asidagi nanthoktuna chenkhinabagi damak kairak asida yamna thuna kakhatpa hauraklambi Charlie su mafam asida laklabani adubu Natasha na Charlie na mabu fadringai mapanda thokloknaba yamna kanna hotnarambi Natasha na kairak aduda kakhalakpa matamda hek mathakta blue su mafam aduda leirambi asidagi Natasha bu mathakta blue na chingkhatpiduna makhoi ani mafam asidagi yamna kanna chenba hauraklambi adubu Charlie su
nakal amaromdagi makhoi anibu uraduna tanaraklibani asidagi blue gi mafamda Charlie na singjang ama langaktuna blue bu mafam asida hatokhirambi haujikti Charlie ne attack tawrakadoriba asi Natasha mathanda ngaire aduna Natasha su mathwai kanjanabagi damak blue na pairakpa nongmai adu khungatuna Charlie gi mafamda kaplaklambi Charlie su nongmai na panba aduda makhada taaduna leihori haujik Natasha gi wakanda Charlie asi siramlani haiduna khalambi asidagi yamna thuna mafam asidagi chenthauraknabagi damak magi truck leiriba maikei adomda chelaktuna truck adubu thong hangdoke haiduna tawringai khanghaudana matunglomdagi Charlie na Natasha adubu thangna thinduna hatoraklambi aduga Charlie na Natasha gi hakchang adubu mareng banda thangkatuna pukhraba matungda movie asi matang swaida loisan khirambi ngasigi aigi movie explanation asida wahai wata soiba amadi asoi aran kaya marom ama yaurabasu mayamgi mafamda ngakpiu haibo wafam thamjari. Hello, it's now ma'am Dolly Islam is here on koi hadak se Dolly Islam gi YouTube ki kano je YouTube mari leina giveaway gi type ta lottery am tawjadori ko haidi giveaway tawge khalam ase mai YouTube ki giveaway tawge khala tawda ko ire ko aduna nong phadok torok pa ka woni na koi je kitang saw ko tawning ba du saw se iPhone 13 noin tawjara ge mai giveaway se to iPhone 13 je akoi na mamanju kitang tang we ne plot tawu ngamde aduna mayamdagi sumatagi lupa kuntang hapiro mayamna haibadi lottery oina ticket semjage ticket thon jaramage adagi phone number thokjaramage lottery se yawini batagadi pijay contact number se call na tragana WhatsApp message tawbiro du khoi dum hanjarage Dolly Islam haiba YouTube channel ji magi dagi give away ge mari leina lottery se sinjabane ko limited tang oi jagani haidi ko subscriber ge matung inna aduduna mayam su changchan biro iPhone 13 gi mapu oi bio lupa kun katang na duga ticket manga lawu matamna ticket kya hakane ba ticket manga gina ani adai ticket tara lawuna mari swani zon jagani kullawan nipan asi se September tangi oidoni ko September hujik thal oidore date 19 ne asi September baugi manung da lawi bata agadi only manga lawu matamda ani hapchagani tara lawu matamda mari hapchagani aduga October dagi di amu manga lawu matamda amma tara lawu matamda hum aden hapcha roi ko da mayam September thajida lupa kun tang do taksan biro manga tang law biro ani hapsarage tara tang law biro mari hapsarage adoga koi ke hetare mayam kana ba koi skana boraga akoi su angam ba putoksaraga hapsaraga dongi iPhone 13 sojana pijagani Dolly Islam hai YouTube channel jida subscribe taw dongi tawsan biramo koi give away faure hai duna tag lottery se faure hai ga akoi subscriber orim da bata ga di give se pijaroi ko hai di kai gino de koi gi subscriber tangi khanja bane adik IG da jeng bi boy taragan IG ge se follow tawsan biramo collab taw be kan oni se channel ani se saptos mai momo majung Dolly Islam follow tawsan biramo do comment bisan biramo duga number sida contact tawbiro duga koi soi dana adong iPhone 13 give away tawna bagi dam ta ready le jare